Hauzik Ladiba COVID ki laichada sinamara moiraga miyam maru oina khungangi miyoi singna khudong chadaba kaya mayoknare khudong chadaba singasi Mahatma Gandhi National Rural Employment Guarantee Scheme ningthina pangthoklabadi makhoida mateng khara da oigani wafamasi ngasi New Secretariat laiba Rural Development and Panchayati Raj Minister TS Biswajit ki office ta video conferencing ki kuthangda review meeting pangthokladuna department asigi official singda haikibane Center na roiba installment oina lisingani kunmathoi gi pithokadaba senfam oina release tawrakpa lupa crore chamri ga marifumanga lakh yankai lising humfutara manga gi manungda finance department state share oina sanction tawraklaba senfam lupa crore chamaga humfumanga lakh yankai lising humfutara manga se matam chana amadi maram chana sizinanaba mahakna mari lainaba DPC sing amasung official sing da pautak pk Hariba senfam asay matam chana amadi maram chana sizinarabade COVID-19 laichada maram oiduna miyamna thengnariba khudong chadaba sing adu kharata oirabasu kokane makna makha taraduna lesingani kunmathoi kunithoi gi oina chahi amada numit nifumapane thabak tawada central ministry na yaba pire maramaduna DPC singna hariba numit masing asi September thagi aroiba fawbada mapung fanbiu October thada pangthoklaba yaba labor budget review meeting da ahenba numit masing eikhoina tanma yagane MG Narega gi thabak COVID matam asida subada home department so yaba pire Mafamaduda district administration singi maikai degi state target asi fangnaba honabada makoina thengnariba khudong chadaba kaya su puthoke mefamadugi khudong chaba lauraga minister Biswajit na mepong khudima COVID vaccine kapthoknaba appeal tawraduna prime minister amasong chief minister nai khoi punna honaduna COVID-19 laichada si mayokna si haikibadu ngamna bohona si haike mefamaduda additional chief secretary RDNPR MH Khan District Singh Deputy Commissioner Singh, DPC Singh, Deputy Secretary RDNPR, Land River Flemet Nachingban Sarukya K. Koi SOP observe tawre har kanda koina maruiba takale bu param sing ko jo kar hollo inde provide tawre har kanda September end bauta koina pulap koina koi 49 days boxi koina asik tawre har kanda koina jo kar hollo sing da pire har kanda koi hogalakpa October da akhoi review level budget ki meeting la ko matam da akhoi ahenba numit tawre har kanda job kar hollo sing da Manipur gi leriba praja sing ta hena paisa koi bharat sarkar le lorga piba gamna nabagi koi kona minasi ha sim jo thamjake